มณิปุรอินเดียกิสรุปอมันนัดเรไฮนาเซ็นเตอร์นลอกทุกปีโรมียามปุนนักขณะรกาไอคอยอิสานะเลงักจันบะคนนจรเกไฮนาฮานิกิชีฟมินิสเตอร์ออกรัมอิโบบินาฟงดรักลีวาฟัมอซีอินเดียนิงตำลบมาตุงอาหารบะพรายมินิสเตอร์โอยคิบะจาวาฮาร์ลาลเนเฮรูเลขิดบกิngasi jehi humpu mathoi mapung phaba gamari leinana congress bhavan da pangthokpa leishu katpagi thoram amada mahangna phongdokhibani manipur pradesh committee congress na sillaga pangthokpa thoram aduga mari leinana okram ibobina paumi singda hai handak pangthokhiba siri lily festival hawdokpagi paw loba chatpa paumi singna tongba msd gi bus da thaba manipur haiba wahai adu muthatlu haina army na chatharakhiba thawong adu makok thongba official singi order yaudana tawbangamloi adugumba thawong ama chathanabagi damak order piriba authority aduna manipur miyamda ngakpinaba haijagadabani thawong adu mahar regiment ki personnel singna order amata yaudana tawkhiba oiragana karigidamak makhoi sing adugi mathakta ngasi fawba action lodribano haibasi hangningai oiba wafamni jahi lising henbagi puwariga loinana lamdam asi maromdom leplaga leirakhiba leibakni haibasi manipur gi governor chief secretary security advisor amadi dgp na khangadabani haujik oirakliba phibam asida center na manipur asi india gi saruk aman natre haina laukthokpiro jahi lisang sitna ipa ipu singna ngaklaga laklaba lamdam asi miyam ga punna khanaraga aikhoi ishana lengak chanaba hotnarage karigumba manipur asi india gi saruk amani hairabadi manipur muthatkadabani haina aranba mawongda advice tawramba authority aduna athubada lale haijagadabani chathakhiba thawong adu bjp gi mla singna thidokadabani madugi dama prime minister union home minister amadi manipur gi governor na chingba sing unafam thoi adugumba tanja ama bjp gi mla singna laurakpada congress party gi mathau taba leirabadi mateng pangnabagi damak thonglaungna hangli amaromda haujik oirakliba manipur gi phibam asida ngarang governor na delhi dagi thorakpada imphal airport tagi helicopter da rajbhavan yongnabagi damak chatkhiba adu lamdam asigi miyam ikaiba pibani airport tagi rajbhavan phawbagi lambi asi subnatagi kilometer 5 khaktani madu phawbada makhagi lambi da governor na chatpa ngamkhidaba haibasi ikai ningai gi masak oibata natana prime minister amasung union home minister gi mai khuningai ni nakal amaromda jawaharlal nehru na india gi damakta kathokpa amaga loinana pangthok lamba thabaksing aduna ngasidi india asi hiram khuding makta mangjil tharaktuna super power amagi thakta leiba ngamlakle madumakna malemgi miyamna jawaharlal nehru asi anoba india gi architect ama oina singthanari bani haina okram ibobina makhata na phongdokhi congress ki di manipur kaiba yaroi manipur gi territorial integrity kaiba yaroi masidai da manipur manungda india gi map manungda manipur gi map manungda manipur thaba yaroi haiba targadi madu security deploy to risi kanano defense minister home minister this is their responsibility si bjp gi mla sing yauna moi thidokadamne ba mase governor unagadamni prime minister unagadamni home minister unagadamni moi mada koi service darkar le kandi we are always at their disposal anytime akoi chachi karigino sira manipur thabi yaroena maharaj men hairise home ministry degi leibra aduga security advisor da natra governor daira masi appropriate action logadabne se home minister da or natra defense minister or natra prime minister da akoi matam punamakta ready lei adu manipur manungda bu manipur thaba yaroi haibisibu si loiradra basebo aduna masida congress ki stand di akoina haijirisini manipur gi apunba territorial integrity da any type of singnaba akoi suya yaroi